ꯑꯩꯈꯣꯏꯅ ꯂꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯤ ꯆꯤꯡꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯒꯤ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯑꯣꯏꯅ ꯊꯣꯛꯂꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯜꯂꯤꯕꯁꯤ ꯒꯥꯔꯤ ꯊꯥꯎꯁꯦꯟꯒ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯂꯦꯝꯕ ꯉꯝꯗꯦ ꯂꯩꯔꯤꯕꯁꯤ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏ ꯉꯥꯛꯇꯅꯤ ꯇꯧꯅꯔꯤꯁꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯖꯔꯤꯕ ꯁꯔꯀꯥꯔ ꯍꯥꯏꯁꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯁꯔꯀꯥꯔꯁꯤꯗ ꯇꯥꯟꯒꯗꯕꯗꯨ ꯇꯥꯟꯗꯗꯅ ꯏꯁꯥꯅ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏ ꯇꯧꯕꯁꯤꯗ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯉꯁꯤ ꯃꯊꯛꯀꯤ ꯂꯩꯔꯤꯕ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯑꯃꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯦꯁꯔ ꯑꯩꯈꯣꯏꯗ ꯇꯣꯔꯆꯔ ꯇꯧꯕ ꯍꯧꯔꯕꯅꯤ ꯁꯤꯁꯤꯗ ꯐꯥꯎꯕ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯇꯁꯦꯡꯅ ꯄꯦꯟꯃꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯏꯁꯇ꯭ꯔꯥꯏꯛ ꯃꯆꯥꯁꯤꯡ ꯈꯛ ꯇꯧꯖꯕꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯕꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯕ ꯑꯩꯈꯣই ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯇꯧꯖꯕ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯗ꯭राꯏꯚꯔ ꯃꯁꯦꯟ ꯑꯩꯈꯣꯏ ꯈꯟꯅꯖꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯛꯀꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ मोरेदा अखोइना अखोइगी चलीबा कारबावाला चलीबा मयाम दे गाड़ी वाला मयाम जे अखोइ बर्मा मनुंग चंगा पोसे अमता लेरुबा नते मोरे याहुद्रिङैदा बर्मा मयामना फुटपाथता दैदि मोरे बजारसिंग पुनमक योले लोइमक योली एनी आइटम पुनमक योली पैसा पुथोरगा लेरगा लाक्सबा पोसे अखोइ खुदें थाबीदा अमता पुगे याद्रे हौजे अदुकि मतिक वारे अखोइ निंगोल साकबुसु कुशलक्त्रे अदुना अखोइ मरी लेनाबा अखोइगे डिपार्टमेंट जिंग अमदे अखोइगे स्टेट सिगी ऑनरेबल चीफ मिनिस्टर की पुनिंग सिंजरे हाइबा पोसिदा चीफ मिनिस्टर ना खैतंग ता मियें चंगबियो ड्राइवर फुबा गलिंगे ड्राइवर फुबा गलिंगे ड्राइवर फुबा गलिंगे लो साइलेंट ले कइनो लोगा तौसे ड्राइवर फुबा गलिंगे ड्राइवर फुबा गलिंगे ड्राइवर फुबा गलिंगे